ngasi phong khiba toan Manipuri sifong singa masum thokhiba thagdowa thok sing digi maru oibe I pau sing khonga saraga Manipur top channel gi maikei digi myamna thamjage ahan bada ngasi National Unity Day ga mari lainana motorcycle rally ama flag off ceremony phangthokre do myam video footage si midyeng taminasi. On this occasion, today the Manipur Police Department is organizing a motorcycle rally from Imphal to Mao. The rally consists of more than 700 participants from Manipur Police Department and 18 different riders. Ngasi Sardar Vallabhbhai Patel gi mapok kumon asida Rashtriya Ekta Divas palan ga mari leinana Manipur Police Department na motorcycle rally ama sinjari. Hariba motorcycle rally asi hapta Kangzaibung dagi Lamtharaga Sanjen Thong Phauduna National Highway 2 da Kangpokpi Phauraga Mau yogadawibani. Motorcycle rally asida miyoi chatret henbana saruk yagadawi. Makoi asi Manipur Police Department amadi Manipur gi tongan ba Riders Club Taranipal dagini. Rally asi ikai khum nazariba Manipur gi Chief Minister Sri Nongthombam Biren na lamthabigani. Rally asi da saruk yabigadawriba riders sing da wafam kharaning sing jage madudi ngasi rally asi da jati ki firal nattaba atopa club ki firal na chingba season nabigano amadi jati ki firal pubiba matamda matik chaba ikai khumnaba bibinaba ningsingjari. Today is National Unity Day, a day dedicated to the observance of birth anniversary of Sardar Vallabhbhai Patel. On this occasion, today, the Manipur Police Department is organizing a motorcycle rally from Imphal to Mao. The rally consists of more than 700 participants from Police Department and 17 different riders clubs of Manipur, far and wide. The rally will start from Hapta Kangzaibung via Sanjenthong along National Highway number 2 via Kangpokpi up to Mao. The rally will be flagged off by the Honorable Chief Minister Manipur. Attention to all the riders. All the riders are requested to carry the national flag appropriately and solemnly in befitting manner. I would like to repeat again, attention to all the riders. All the riders are requested to carry the national flag appropriately and solemnly in befitting manner. Amasum social media da video footage samagi thagalakpagi matung inadi bike rally asida Karong Bazar accident ama thu ehan su pai Makasa tarak po na to papawkra na Imphal da petrol gi mamal lupa samaga tara yaure diesel gi mamal su lep tana wan khalakli awang nung pok ta petrol gi mamal Manipur na khwai digi wang le awang nung pok ta petrol gi mamal Manipur na khwai digi wang na leide Manipur da petrol liter ama gi mamal samaga tara yaure Manipur gi tuan mafam sing da petrol gi mamal khena na leide Zeribam da petrol liter amagi mamal lupa samaga taraga mathuiga paisa maudraga mapan kaksing da lupa samaga taraga point
kunganithoi kangpokpida lupa samaga taraga point kungamari oiri petrol amasum diesel gi mamal oil company singda sinakhiba matung numit khudingi mamal leppaga loinana tangai fadaba potlam ama oiraba thau gi mamal kai hena wangkhalakli diesel gi mamal jeribam da lupa chamaga paisa nifuga nipan yaure imphal diesel liter amagi mamal lupa maudraga nipan ga paisa yankhai ga mapan oiri kaksing da lupa maudraga nipan ga paisa maudraga nithoi kamjong da lupa maudraga mapan ga paisa yankhai ga teret oiri yumlo naribi state Assam na petrol liter amagi mamal lupa chamaga mangaga paisa ahom Nagaland da lupa chamaga taruk ka paisa maudraga taruk Tripura da lupa chamaga nipan ga paisa nifuga nipan oiri diesel gi mamal na Assam da liter amada lupa maudraga tareka paisa marfuga mari Nagaland da lupa maudraga mapan ga paisa yankhai ga humdoi Tripura da lupa chamaga amaga paisa taraga humdoi yokre hainsu pausna makhatana su report tauri atopa pau khara namu mahairoi thang na thilamle RSS की महरोई विंकर अखिल भारतीय विद्यार्थी परिषद AB BHP की एक्टिविस्ट अमा थांग थिलम लहरी थाउदो नॉर्थ त्रिपुरा की उनाकोटी डिस्ट्रिक्ट लेबा कैलाश हार की स्कूल अमगी मनाक थोखिबने हरी ABHP की वर्कर अदु शिवाजी Sangupta kawi mahakna loop adugi members sing khom satpa matamda attack torakpadagi yamna sathina sukhi makpo atubu matamda hospital amada pukhatkhi police official amana attack adubu confirm tokhi RSA na thokriba thawdo adu yamna criminal oiba thawongni haina pankhi amadi mari lenaba authorities singna mafam aduda section 144 thamkre haina pausna sumakhatana phongdorakli atop pawam namu Bengal Assam da casing hengalak padigi center na COVID SOP kan khatnaba khangan khre haba pawam su report tauri Assam amasung West Bengal da coronavirus ki casing sayol goeba positive oibigi sang hengalak pa amadi test tawigi masing hantarak pa yenglaga center na state government singda COVID appropriate behavior SOP hena kan khathana naba khangan khre Assam amasung West Bengal ki Chief Secretary singda iba aiba sirul amada Union Health Ministry ki Additional Secretary RP Ahuzana haukiba sayol haibadi October kundagi kunga taruk fawgi manungda sayol gi oina hengalakpa anawba COVID casing amadi October kunga mangadagi sayol gi oina hengalak diba positive casing laiba maramna haidiba section thorang sing adu hena kankhatnaba khanganki October kungani thoidasu Union Health Secretary Rajesh Bhusana West Bengal da aiba sirol ama thaduna thasigi angan basarukta pangtokhiba Durga Puja gi kumai matungda Kolkata da COVID case ki masing hengalakpada mi paiba phokpagi wafam khanganki magna Assam da iba sirol dasu sayol gi oina anauba case mamang sayol dagi hengalakhiba si sada nifuga mathoigi sangni haina panki haina su pausna makhatana su phongdorakli Atopa pawama namu amubi ising sele Arunachal Pradesh da sienba turel ama khanghauduna amuba masu olaktuna nga lising kya sire official singna miyamda kameng river gi imai da tawduna lairiba nga singadu sadana ba warning tokre hari district official singna phongdorakhibada total dissolved substance TDS sangyamna yawa maramna is coming the sea liver to reladu amuba masu olakpane maduna maram oiraga ising da leiba jiba sing nungsa sor honba ngamlaktabani haiki hairiba thawong adu Chinese singna thowan bani haina maral side dubu China na madu yadana leiri haina su pausna makhatana su phongdorakli Lushilak poina to paw khra na Gujarat ki accident ani maina saktuna sire Gujarat ki kuch district leiba highway amada Dumper truck ani thomgainaraba matung mai horakpadigi miye ani maina saktuna sikre haina police na ngasi phongdokre police officer amana phongdokpagi matung ina thawdo adu ngarang numidang athengwada Padar police station gi manungsana leiba Ganeti khun manakta Basau highway da thokhibane official duna haiki kana thauduna lakpana maram oiduna tongan ba mai digi lakpa truck ani du thongainaraba matung mai sakhi thaudo du truck ani maki driver siki haina phongdok laduna mahakna haiki accident aduna maram oireduna highway aduda pung kayamum gari sathoksinda apan bathokhi truck ani dugi manungda amana gari ama hengat hanana ba honabada atopa mai digi lakpa atopa truck aduga thongaina khibani haina sumangna phongdokhi Atopa pawama namu bank tagi lupa lakun lut tawkhre masa khangdaba miyai singna Maharashtra gi Buldana da leiba
bank amadagi lupa lakh kun lut Thokhre haina police na ngasi phongdokhre police official amana phongdokpigi matung ina lut tawbigi thawdo adu ngarang numitang athengbada Buldana district ki Kalbat gram da leiba SBI gi branch amada thokhibani amasung thawdok tu ngasi ayuk khanglakibani mangna hai ki ngasi ayuk marak nakpada leiba miyoi singna bank adugi maningi thonau ama thugairam laba thengna badigi khudakta police amasung bank official singda pau piraki matung na mafam dura satuna yenglubada thonau adugi grill sing kakthalamba amasung bank aduda thamba lupa lakh kun lairamdaba thingnaki haina makna phongdokli thawdoksigi matangna Haojik thigatpagi thabak sathari haina phongdokloduna official duna haiki langla langjin sing khangba ngamnabagi damak police na CCTV gi footage sing yengsili haina se phongdorakli losilakpoina tin ma pawmana rape case ko na punsigi phadok pikre sai tara khakta ngai ribinu pimasa ama namduna izat manghanbagi maralda Rajasthan gi Raja Saman district ki court amana sei kungamari rom suraba miyoyama punsigi phadok pikre Director General of Police ML Lather na phongdok pagi matung ina Raja Saman gi Special Foxo Court ki Judge Mamta Bes na ngrang Santos bill kauba miyoy adubu punsigi phadok pibigi mathakta lupa lising mga gi fine su tawki haina paus na makatana phongdorakli duga Haojik ko inandi paus matang sa lusinjarage pathok sa gibla soi khibran khiba kya yaur simam nga pigani amasum matam gi marui bi paus sing leptana puduna laksagi haina su channel asigi mekedi gi myam na thamjari and thank you.